ꯃꯅꯥꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯦꯝꯃ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯂꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯂꯦꯟꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯂꯩꯃꯇꯣꯟ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯃꯤꯡꯅ ꯊꯥꯖ, ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯤꯡꯅ ꯂꯦꯝꯕꯤꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖ ꯃꯁꯛ ꯐꯖꯔꯦ ꯃꯇꯤꯛ ꯅꯨꯄꯥꯁꯨ ꯌꯥꯝꯅ ꯀꯣꯏꯔꯝꯃꯤ꯫ ꯀꯦꯕ ꯂꯥꯡꯕꯁꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯊꯥꯖꯁꯤ ꯈꯔꯁꯨ ꯇꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯇꯣꯟꯗꯤ ꯃꯆꯦꯒ ꯃꯥꯟꯅꯔꯝꯗꯦ, ꯏꯪ ꯇꯞꯄꯤ, ꯊꯕꯛꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯊꯥꯖ ꯃꯃꯥꯕꯨ ꯊꯤꯔꯛꯏ꯫ ꯂꯩꯃꯇꯣꯟ マꯁꯨ ꯏꯪꯈꯣꯜꯗ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯏꯃꯥ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯅꯥꯎ ꯀꯪꯕ ꯃꯈꯩ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ? ꯅꯪꯗꯤ ꯀꯔꯤꯒꯤ ꯏꯃꯥꯕꯨ ꯀꯧꯔꯤꯕ? ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯗꯣꯏꯒꯤ ꯀꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ? ꯅꯠꯇ꯭ꯔꯗꯤ ꯂꯨꯄꯥ 5 ꯈꯛꯇ ꯄꯤꯔꯛꯑꯣ꯫ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯗꯤ ꯅꯪꯗꯤ ꯀꯩꯗꯧꯅꯗꯣꯏꯕ? ꯂꯩꯇꯦ, ꯁꯦꯜꯒ ꯂꯩꯇꯦꯀꯣ, ꯁꯦꯜꯁꯤꯕꯨ ꯎꯗ ꯋꯥꯗ ꯄꯪꯄꯥꯟꯗ ꯄꯥꯟꯕꯗꯧꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯗꯅ꯫ ꯂꯩꯇꯕ ꯌꯥꯔꯣꯏ ꯏꯃꯥ, ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ꯫ ꯑꯗꯨꯕꯨꯕ ꯀꯩꯗꯧꯕꯗ ꯁꯤꯖꯤꯟꯅꯅꯕ ꯁꯦꯜꯅꯣ ꯍꯥꯏꯕꯅꯤ? ꯍꯣ, ꯀꯩꯊꯦꯜꯗꯒꯤ ꯐꯤꯔꯣꯜ ꯂꯩꯔꯨꯒꯦ꯫ ꯅꯪꯒꯤ ꯅꯐꯤ-ꯅꯔꯣꯜ ꯃꯌꯥꯝꯗꯨꯅ ꯀꯔꯥꯏꯗ ꯊꯝꯈ꯭ꯔꯕ? ꯑꯩꯒꯤ ꯐꯤꯔꯣꯜ ꯃꯌꯥꯝꯗꯨꯗꯤ ꯂꯣꯏ ꯃꯜꯂꯦꯗ꯫ ꯃꯟꯅꯤ, ꯌꯥꯔꯣꯏꯌꯦ ꯏꯃꯥ, ꯄꯤꯔꯛꯑꯣ, ꯊꯦꯡꯉꯦ꯫ ꯏꯃꯥꯒꯤ ꯊꯥꯖ, ꯏꯃꯥ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯏꯃꯥ ꯊꯕꯛ ꯉꯥꯛꯇ ꯇꯧꯒꯦ, ꯆꯠꯂꯨ꯫ ꯂꯩꯇꯕ ꯌꯥꯔꯣꯏꯌꯦ ꯏꯃꯥ꯫ ꯍꯣ, ꯂꯩꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯦ꯫ ꯑꯩꯕꯨ ꯁꯦꯜ ꯁꯥꯕ ꯉꯝꯕ ꯃꯤꯔꯣ? ꯁꯦꯜꯗꯣ ꯊꯣꯛꯅꯅꯕ ꯐꯤꯗꯨ ꯁꯥꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯅꯅꯥꯎ ꯑꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯅꯪ ꯑꯃ ꯄꯨꯡꯁꯣꯏ ꯁꯣꯏꯔꯕꯅꯤ꯫ ꯏꯃꯥ, ꯅꯆꯥꯅꯤ ꯄꯣꯛꯄꯗ ꯑꯅꯤꯃꯛ ꯐꯧ ꯍꯥꯏꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ? ꯑꯃꯗꯤ ꯑꯗꯨꯝ ꯁꯣꯏꯕ ꯇꯥꯕ꯫ ꯃꯃꯥ ꯃꯆꯥ ꯑꯗꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯤꯇꯣꯟꯁꯨ ꯃꯃꯥꯒꯤ ꯆꯥ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯆꯥ ꯊꯝꯃꯣ ꯑꯗꯨꯗ꯫ ꯏꯃꯥ, ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯂꯣꯏꯁꯤꯜꯂꯒ ꯊꯛꯂꯒꯦ꯫ ꯊꯥꯖ ꯃꯅꯥꯎ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯑꯇꯣꯝꯕꯤ, ꯅꯪꯒꯤ ꯂꯨꯄꯥ 5ꯒ ꯂꯩꯕ꯭ꯔꯣ?" "ꯂꯩꯌꯦ ꯏꯆꯦ, ꯀꯩꯒꯤꯅꯣ?" "ꯅꯪꯒꯤ ꯂꯨꯄꯥ 5ꯗꯣ ꯏꯆꯦ ꯄꯨꯖꯔꯒꯦ, ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯁꯤꯡꯕꯤꯒꯦ." "ꯍꯣꯏ ꯏꯆꯦ, ꯏꯅꯥꯎꯇꯅꯤ꯫ ꯁꯦꯜ ꯄꯤꯔꯣ ꯂꯥꯛꯑꯣ, ꯏꯆꯦ ꯀꯩꯊꯦꯜ ꯆꯠꯄ ꯊꯦꯡꯉꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅ ꯂꯦꯝꯕꯤꯇꯣꯟꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯃꯆꯥ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ, "ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ, ꯃꯅꯥꯎꯁꯤꯅ ꯋꯥꯅ ꯇꯥꯟꯖꯕ ꯁꯦꯜꯁꯤ ꯑꯃꯨꯛ ꯂꯧꯈꯤꯗꯧꯔꯦ꯫ ꯃꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯔꯛꯇꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ?" ꯑꯁꯤ ꯈꯟꯅ ꯂꯩꯃꯇꯣꯟ ꯂꯩꯕꯥꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯧꯔꯤ꯫ ꯊꯥꯖꯁꯨ ꯃꯅꯥꯎꯅꯨꯄꯤꯗꯒꯤ ꯁꯦꯜ ꯂꯧꯗꯨꯅ ꯊꯣꯏꯅꯨꯒ ꯂꯣꯏꯅꯗꯨꯅ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ "ꯏꯇꯥ ꯊꯣꯏꯅꯨ, ꯐꯨꯔꯤꯠꯄꯨ ꯑꯩꯅ ꯄꯥꯝꯕ ꯌꯥꯎꯗꯦ ꯇꯧꯔꯤꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯉꯝꯕꯒ ꯊꯦꯡꯖꯤꯟꯅꯔꯝꯃꯤ꯫ "ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯎꯍꯧꯗ꯭ꯔꯦ." ꯊꯥꯖ ꯃꯥꯁꯨ ꯉꯥꯡꯒꯦ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯉꯝꯕꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯃꯁꯥ ꯃꯎ ꯐꯕꯗꯨ ꯎꯕꯗ ꯊꯥꯖꯗꯨ ꯉꯥꯏꯍꯥꯛꯇꯤ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯉꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯝꯕ ꯃꯥꯁꯨ ꯊꯥꯖꯕꯨ ꯎꯕꯗ ꯑꯃꯨꯛꯇ ꯐꯥꯎꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯊꯣꯏꯅꯨ ꯃꯇꯥꯒꯤ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ, "ꯏꯇꯥ, ꯀꯩꯗꯧꯔꯒꯦ?" ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯊꯥꯖꯗꯨ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯉꯥꯟꯕꯁꯨ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ "ꯁꯥꯎꯅꯨꯀꯣ, ꯑꯩ ꯎꯍꯧꯗ ꯇꯧꯕꯅꯤ." ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯁꯥꯎꯗꯦꯗ, ꯁꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯣ ꯏꯕꯨꯡꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ?" "ꯑꯩꯒꯤ ꯃꯤꯡ ꯉꯥꯟꯕ ꯀꯧꯏ, ꯑꯗꯨ ꯅꯣꯏꯒꯤꯗꯤ?" "ꯑꯩꯒꯤꯅ ꯊꯥꯖ, ꯑꯗꯨꯒ ꯏꯇꯥꯁꯤꯒꯤ ꯃꯃꯤꯡꯅ ꯊꯣꯏꯅꯨ꯫ ꯑꯗꯣ ꯅꯈꯣꯏꯅꯤꯕꯨ ꯀꯔꯤ ꯈꯨꯜꯗꯒꯤꯅꯣ?" "ꯅꯤꯡꯊꯤ ꯈꯨꯜꯗꯒꯤꯅꯤ." "ꯇꯥ ꯉꯥꯟꯕ, ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯀꯣꯏꯔꯛꯎ." "ꯍꯣꯏ, ꯀꯣꯏꯔꯛꯀꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯑꯍꯣꯏ." ꯉꯝꯕꯁꯨ ꯆꯠꯈꯤ꯫ ꯊꯥꯖ ꯉꯝꯕꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ, "ꯍꯣ, ꯈꯔ ꯌꯦꯡꯂꯕꯗꯤ ꯌꯥꯔꯦ, ꯃꯤ ꯃꯌꯨꯝ ꯌꯧꯗꯧꯔꯝꯃꯅꯤ." "ꯏꯇꯥ ꯊꯣꯏꯅꯨ, ꯇꯥ ꯉꯥꯟꯕꯗꯣ ꯃꯁꯛ ꯐꯖꯗ꯭ꯔꯣ? ꯑꯩꯗꯤ ꯃꯥꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯍꯥꯏꯕ." "ꯉꯥꯎꯅꯤ ꯅꯪꯗꯤ, ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯝꯇ ꯎꯕ ꯌꯥꯔꯣꯏꯕ ꯅꯪ ꯑꯃ." "ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯄꯥꯝꯃꯤ. ꯑꯇꯩꯗꯨꯗꯤ ꯁꯨꯝ ꯃꯇꯝ ꯂꯦꯟꯕꯅꯤ. ꯑꯁꯤꯃꯗꯤ ꯅꯨꯡꯁꯤꯏ. ꯑꯩ ꯑꯁꯤ ꯅꯨꯄꯥꯁꯦ ꯀꯣꯏꯗ ꯌꯥꯗ꯭ꯔꯦ." "ꯀꯣꯏꯌꯨ." ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯩꯊꯦꯜ ꯑꯗꯨꯗ ꯐꯨꯔꯤꯠ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯦꯝꯕꯤꯇꯣꯟ ꯃꯥꯗꯤ ꯐꯤ ꯁꯥꯔꯤ꯫ ꯇꯣꯂꯦꯟꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯂꯦꯟ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯆꯥꯇꯣꯝꯕꯤ,
ising khuzai amta lauthuso. Hoi baba. Lembi tondu ising lauthokpa imungda sangki. Ngahak leibaga ising khuzai mapahiduna thoklai. Baba, ising. Tolen masanupi na puthorakliba ising du thaklammi. Haukrida. Isana puthorakpa ising na sidi. Namaga nasiga di udi. Moibu kadai satkige. Baba, isidi kaithel da satki. Imadi inkol da thabak suramgani. Ha, namabu inkol da thabak suramgani haiba. Iba mukta yengdukige. Hoi baba. Tolen do inkol lom da sanglai. Magi nupina leibak tawduna leirambadu ubada asumna hai. Mama, nangbu leibak tawribudubu wadabro. Thamuni ai tawge. Horen nakwang nai iduna mu hairakani. Wade da moi mapa sumpo tha putha tawramani. Ado moi mapa ngasidi yam nganna hanbiraklibisibu moi mapa hoigi thabaktubu loirabro. Loir. Hayengdaki mafam mama mu honglani. Mama, nasanupi asobina kaithel satki hairibudubu kari leibu satkribano. O piro lairu nin satkim. Magi mafi marol se laisu khak laikreda. Mama, nasanupi asobise khara seksina seno. Nasanupi se isa tombiga manade. Hayeng soirabadi mama nangonda tainagadabani yengwaidi. Kari gengonda tainadoiba moi mapagidi isa natro. Moi mapadi senaba yadro. Mama, aina thabak satlidana. Nangna yumda leibanina nasani se nangna yengsinpham thoktro. Asumna tolenga leimatongadu wari sanarami. Mathangi numitni ngambadu matau phaijauga hongnaraga thajahoigi khulda laklammi. Ngambana angang thaduna thajabu kauthok khalammi. Thajasu nupa amana thoklo haina haibaduda mata thoinu hauraga thoklaklammi. Nganba laptakna thajana thoraklibudu ubada haraurammi. Phaijauda do aina haiba nupido ada tholedo phane asangma setpisidi. Phaijau masu thajada yengduna do asidi pasaye itauna nahan makai nupi ko yu yajibududi asingai boy. Thajasu nganbu ubada haraurammi. Thaja thoinu ki pambom aduda kupangna set thaduna ta thoino ngarang kaithilda thengdaba nupaduni haibasidi. Thoino haiphet sugatuna kainu ngaurabro mi ki pambom sida kupangna thareisi ko. Da idam harawi kamai tawni masaksisu ngarangdagi ngasini hena phajarameba. Asi haiduna asum lakpana nupani dugi manak yausilai. Tanganba koireiro. Nganba nokphet tawna sum koirakpani. Thabak asinba lehubro lehujadi ngek wari sasi yagadra. Yai tanganba sasi thabak asinba kashi lehudeda. Phaijauna noini wari saw aikoi sida leiramagi. Phaijauna adumna haibadagi nganbaga thajagadu khara sathoktuna wari sannarammi. Nganbana adu thaja nangi khangnaba leibro. Leiteda tanganbadi masak matau phajabanina khangnaba leiramgani. Aigisu khangnaba leite. Adu thaja ngasidagi ikoini khangnarasi haibabu nang yaningdabra. Thaja madi mana nungsi jariba mi aduna adumna hairakpaduda yam haraurammi. Hoyai tanganba. Nganba masu thajana yarakpaduda haraurammi. Numit asidagi nganbaga thajaga nungsinarami. Nganbasi ina kaira khunba imungi masani. Nganba matomta poi. Nganbagi mapagi mamingna angau kaurami. Mamagi mamingna rasi tombi kaurami. Nganbaga thajaga su yamna nungsinarami. Thaja nupa topa koibasu leplamte. Ngasisu thaja maipak sanaga unari. Maipak sanana thajada. Thaja nangse namit yamna yamin hainiko. Ta maipak sana aibu kanana mit yamina hain hariba mido mamaiduda kupaksin thagine. Aidi ta maipak sanagidamagta lepkrabani. Maipak sana thajagi wadu tabada haraurammi. Thaja asengmuro nang naise. Asengmani ta maipak sana nang aibu yam thajadabra. Thajaida kaidobagi thajaroidu aigi thawai oibi nangna hairagabo. Thaja marege kolap tawduna ado ta maipak sana aina sabiyo haibalikto karam kana sabidu. Konsangda saramnabani matang unabada soiduna puraklagi. Ta maipak sana nangse yam phai aina hariba makhaisu na yai. Ado ta maipak sana silga yaurakro. Sil yaurati silkida piram. Silbudi yauri ado nang kaida sizinage haino. Hayengse marup tai hunnaba silsu leitaba adugini.
ꯃꯩꯄꯥꯛꯁꯅꯥ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯊꯥꯖꯗ ꯄꯤꯗꯨꯅ ꯁꯤ ꯂꯨꯄꯥ 10ꯅꯤ ꯊꯥꯖ ꯍꯔꯥꯎꯅ ꯇꯥ ꯃꯩꯄꯥꯛꯁꯅꯥ ꯅꯪꯁꯦ ꯅꯁꯛ ꯈꯤꯇꯪ ꯊꯤꯕꯒꯤ ꯋꯥꯅꯤ ꯐꯕꯗꯤ ꯁꯥꯊꯤꯅ ꯐꯩ ꯑꯗꯣ ꯇꯥꯏ ꯃꯩꯄꯥꯛꯁꯅꯥ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯗꯧꯁꯨ ꯈꯔ ꯂꯩꯍꯧꯔꯤ 이마는 ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇꯦ ꯍꯥꯏꯗꯅ ꯉꯥꯡꯉꯝꯃꯅꯤꯕ ꯍꯣꯏꯖꯝ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯄꯥꯛꯁꯅꯥꯁꯨ ꯆꯠꯈꯤꯔꯝꯃꯤ ꯊꯥꯖꯁꯤ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯆꯥꯊꯣꯛꯄꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ ꯊꯥꯖꯅ ꯅꯨꯡꯇꯤꯒꯤ ꯅꯨꯄꯥ ꯁꯤꯟꯗꯨꯅ ꯎꯅꯔꯤꯕꯗꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨꯗꯤ ꯃꯃꯤꯠ ꯅꯥꯕ ꯌꯥꯎꯅꯔꯕꯅꯤ ꯃꯧ ꯑꯃꯅ ꯃꯥꯒꯤ ꯊꯥꯖ ꯍꯥꯏꯕꯤꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯨꯡꯇꯤꯒꯤ ꯅꯨꯄꯥ ꯁꯤꯟꯗꯨꯅ ꯎꯅꯩ ꯏꯆꯦ ꯂꯩꯃꯇꯣꯟꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯁꯦ ꯀꯩꯝꯇ ꯉꯥꯡꯗ꯭ꯔꯕꯖꯥꯠꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯒ ꯀꯌꯥꯅ ꯈꯦꯠꯅꯔꯤꯕ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯥꯖꯅ ꯇꯧꯔꯤꯁꯦ ꯍꯦꯟꯃꯜꯂꯕꯅꯤ ꯏꯆꯦ ꯂꯩꯃꯇꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯃꯧꯁꯤꯡꯗꯣ ꯍꯥꯏꯅꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯥꯖꯗꯣ ꯐꯤ ꯈꯔ ꯄꯨꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯇꯣꯝꯕꯤ ꯏꯆꯦꯒꯤ ꯐꯤ ꯈꯔꯁꯦ ꯅꯪ ꯑꯃꯨꯛꯇ ꯁꯨꯕꯤꯌꯨ ꯏꯆꯦꯅ ꯁꯨꯒꯗꯕꯗꯣ ꯈꯨꯠꯁꯤ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯏꯆꯦ ꯑꯩ ꯁꯨꯒꯦ ꯑꯩꯒꯤ ꯏꯅꯥꯎꯇꯅꯤ ꯃꯔꯝ ꯃꯣꯛꯄ ꯃꯆꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯃꯊꯪ ꯏꯆꯦꯅ ꯀꯩꯊꯦꯜ ꯆꯠꯄꯗ ꯏꯅꯥꯎꯒꯤ ꯐꯨꯔꯤꯠ ꯐꯖꯕ ꯑꯃ ꯂꯩꯕꯤꯗꯣꯏꯅꯤ ꯇꯥꯟꯖꯥꯗꯨꯗ ꯂꯩꯃꯇꯣꯟꯁꯨ ꯊꯣꯛꯂꯛꯏ ꯀꯔꯤꯅꯣ ꯂꯩꯗꯧꯔꯤꯕꯕꯣ ꯏꯃꯥ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯒꯤ ꯐꯨꯔꯤꯠ ꯑꯝꯇ ꯂꯩꯕꯤꯒꯦ ꯍꯥꯏꯅ ꯇꯧꯕ ꯅꯪꯗꯤ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯅꯅꯥꯎꯅꯨꯄꯤꯒꯤ ꯐꯨꯔꯤꯠ ꯂꯩꯗꯧꯔꯤꯕ ꯁꯦꯜꯁꯤ ꯀꯤꯊꯣꯛꯄꯁꯨ ꯅꯠꯇꯅ ꯅꯪꯗꯤ ꯁꯦꯜ ꯊꯣꯛꯇ꯭ꯔꯁꯨ ꯂꯩꯗꯣꯏꯅꯤ ꯀꯩꯅꯣ ꯂꯩꯌꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯕꯗꯤ ꯌꯥꯔꯣꯏ ꯂꯧꯖꯔꯣꯏ ꯑꯔꯤꯛꯄꯤ ꯏꯃꯥ ꯅꯉꯣꯟꯗꯒꯤ ꯁꯦꯜ ꯀꯝꯇ ꯂꯧꯖꯔꯣꯏ ꯂꯧꯕꯤꯅꯨ ꯏꯃꯥꯒꯤ ꯑꯆꯧꯕꯤꯌꯥ ꯅꯪꯁꯨ ꯃꯇꯝ ꯃꯥꯡꯍꯟꯒꯗꯕꯒꯤ ꯁꯔꯨꯛ ꯐꯤꯁꯥꯀꯣꯜ ꯑꯃ ꯂꯩꯕꯤꯔꯒꯦ ꯐꯤ ꯁꯥꯔꯣ ꯏꯃꯥ ꯑꯩ ꯐꯤ ꯁꯥꯕ ꯍꯩꯔꯣꯏꯗ ꯍꯩ ꯇꯝꯃꯒ ꯍꯩꯗꯧꯅꯤ ꯀꯅꯥꯝꯇ ꯍꯩꯅ ꯄꯣꯛꯂꯛꯄ ꯅꯠꯇꯦ ꯇꯝꯃꯒ ꯂꯣꯏꯅ ꯍꯩꯔꯛꯄ ꯉꯥꯛꯇꯅꯤ ꯍꯣꯅ ꯆꯥꯗꯤ ꯇꯝꯃꯁꯨ ꯍꯩꯔꯔꯣꯏ ꯑꯗꯣ ꯏꯃꯥ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯁꯤ ꯊꯕꯛꯇꯕꯨ ꯇꯟꯕꯒꯤ ꯋꯥꯅꯤ ꯑꯍꯥꯎꯕꯗꯤ ꯆꯥꯅꯤꯡꯈ꯭ꯔꯕ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯍꯥꯎꯕ ꯆꯥꯅꯤꯡꯗꯕ ꯃꯤꯕꯨ ꯂꯩꯕ꯭ꯔꯣ ꯃꯆꯤꯟꯁꯦ ꯑꯗꯨꯝ ꯍꯦꯛ ꯈꯨꯝꯃꯤ ꯍꯥꯏꯕꯅꯤꯗ ꯅꯆꯤꯟ ꯌꯥꯝꯅ ꯈꯨꯝꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯪ ꯅꯆꯤꯟꯗꯣ ꯊꯨꯒꯥꯏꯕ ꯁꯣꯏꯔꯣꯏ ꯉꯁꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯖꯒ ꯂꯦꯝꯕꯤꯇꯣꯟꯒꯗꯨ ꯉꯥꯟꯕꯕꯨ ꯎꯅꯕ ꯊꯣꯛꯂꯛꯂꯝꯃꯤ ꯊꯥꯖ ꯉꯥꯟꯕꯕꯨ ꯎꯕꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯉꯥꯟꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯑꯗꯣ ꯃꯥꯗꯤ ꯀꯅꯥ ꯅꯍꯥꯟꯃꯈꯩ ꯊꯣꯛꯂꯛꯄ ꯎꯗꯦ ꯉꯥꯟꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯃꯥꯅꯤ ꯃꯥꯒꯤ ꯃꯃꯤꯡ ꯂꯦꯝꯕꯤꯇꯣꯟ ꯀꯧꯕꯅꯤ ꯉꯥꯟꯕ ꯅꯣꯛꯂꯗꯨꯅ ꯏꯆꯟ ꯂꯦꯝꯕꯤꯇꯣꯟꯒ ꯁꯛ ꯈꯪꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯊꯥꯖ ꯁꯦ ꯑꯩꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯈꯔ ꯂꯩꯔꯛꯄꯅꯦ ꯅꯈꯣꯏꯅꯤ ꯆꯥꯃꯤꯟꯅꯔꯣ ꯑꯩꯁꯨ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯑꯝꯕꯅꯤ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯉꯥꯟꯕ ꯉꯥꯟꯕꯁꯨ ꯆꯠꯈꯤꯔꯝꯃꯤ ꯉꯥꯟꯕ ꯆꯠꯈꯤꯕꯒ ꯂꯦꯝꯕꯤꯇꯣꯟꯅ ꯃꯆꯦꯗ ꯏꯆꯦ ꯉꯥꯟꯕꯁꯦ ꯃꯤ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯤ ꯃꯥꯟꯕ ꯅꯠꯇꯦ ꯌꯥꯝ ꯐꯕꯅꯤ ꯁꯦꯜꯁꯨ ꯌꯥꯝ ꯄꯥꯏꯕꯅꯤ ꯃꯇꯝꯗꯁꯨ ꯄꯣꯛꯏ ꯃꯉꯣꯟꯗ ꯂꯩꯕ ꯅꯨꯄꯤꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯑꯗꯨꯅ ꯏꯆꯦ ꯃꯉꯣꯟꯗ ꯂꯩꯔꯒꯦ ꯈꯜꯂꯤ ꯑꯇꯩ ꯏꯆꯦꯒ ꯈꯪꯅꯔꯤꯕ ꯃꯌꯥꯝꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯗꯨꯗꯤ ꯃꯣꯏꯗꯤ ꯑꯩꯅ ꯃꯇꯝ ꯂꯦꯟꯕꯅꯤ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯉꯥꯟꯕꯅꯤ ꯏꯆꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯅꯅꯥꯎꯗꯤ ꯄꯥꯝꯗꯦ ꯏꯆꯦꯅ ꯉꯥꯟꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯉꯥꯟꯕ ꯈꯛ ꯀꯣꯏꯌꯨ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯔꯒ ꯍꯌꯦꯡ ꯏꯆꯦ ꯅꯪ ꯗꯁꯥ ꯇꯥꯖꯅꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯖꯧ ꯍꯩꯔꯤꯍꯦ ꯑꯉꯥꯡꯁꯦ ꯋꯥ ꯉꯥꯡꯕꯗꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯃꯥ ꯁꯧꯔꯥꯗꯣ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯉꯝꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯅꯣꯡꯃꯁꯨ ꯊꯥꯖꯗꯣ ꯑꯃꯨꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯝꯃꯤ ꯑꯃꯨꯖꯥꯎ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯊꯥꯖ ꯅꯪꯁꯦ ꯅꯁꯛ ꯑꯁꯨꯛ ꯌꯥꯝ ꯐꯖꯩꯁꯤ ꯀꯩꯒꯤꯅꯣ ꯑꯃꯨꯖꯥꯎ ꯑꯩꯅ ꯁꯛ ꯐꯖꯔꯤꯁꯤꯔꯣ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯕꯒꯤ ꯐꯖꯔꯤꯅꯤ ꯑꯍꯥꯎꯕ ꯆꯥꯕꯁꯤ ꯁꯛ ꯐꯖꯕ ꯑꯣꯏꯔꯦ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯑꯍꯥꯎꯕ ꯆꯥꯔꯅꯤ ꯁꯛ ꯐꯖꯅꯕ ꯊꯥꯖ ꯋꯥꯈꯜꯗ ꯐꯖꯔꯅꯤ ꯌꯥꯝ ꯌꯣꯡꯉꯨ ꯍꯦꯛ ꯃꯥꯜꯂꯗꯅ ꯀꯥꯟꯅꯗꯦ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯒ ꯊꯕꯛ ꯂꯩꯍꯧꯋꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯆꯪꯈ꯭ꯔꯒꯦ ꯊꯥꯖ ꯑꯃꯨꯖꯥꯎꯗ ꯌꯦꯡꯗꯨꯅ ꯑꯗꯣ ꯇꯥꯃꯨꯖꯥꯎ ꯁꯦꯜꯒ ꯌꯥꯎꯔꯛꯄ꯭ꯔꯣ ꯁꯦꯜ ꯌꯥꯎꯔꯗꯤ ꯈꯔ ꯄꯤꯔꯝ ꯁꯦꯜꯕꯨꯗꯤ ꯌꯥꯎꯔꯤ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯅꯪꯕꯣ ꯐꯤ ꯐꯅꯦꯛ ꯈꯔ ꯂꯩꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯄꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯊꯥꯖꯗ ꯄꯤꯔꯝꯃꯤ ꯊꯥꯖ ꯁꯤꯅ ꯀꯣꯟꯅꯔꯗ꯭ꯔꯤ ꯌꯦꯡꯉꯣ ꯀꯣꯟꯅꯔꯅꯤ ꯇꯥꯃꯨꯖꯥꯎ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ ꯏꯃꯥꯅ ꯍꯜꯂꯛꯇꯦꯅ ꯉꯥꯡꯉꯝꯕꯅꯤ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯋꯥꯔꯤ ꯉꯥꯛ ꯁꯥꯈꯤꯁꯤꯗꯅ ꯀꯣꯟꯅ ꯁꯥꯔꯁꯦ ꯑꯩ ꯆꯪꯉꯒꯦ ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯒꯤ ꯃꯤꯋꯥ ꯇꯥꯔꯅꯤꯕ ꯍꯣꯏ ꯆꯪꯉꯣ ꯑꯗꯨ ꯊꯥꯖ ꯅꯪ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯕꯗꯤ ꯌꯥꯗꯦꯀꯣ ꯍꯣꯏ ꯀꯣꯏꯔꯣꯏꯌꯦ ꯇꯥꯃꯨꯖꯥꯎ ꯑꯩ ꯆꯪꯈ꯭ꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯖꯗꯨ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯉꯥꯟꯕꯒꯤ ꯃꯃꯥ ꯔꯥꯁꯤ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥꯒꯤ ꯉꯝꯕ
imabu imau pamine nate nangbu nanga khangnajaba nupiga leibro ikaiganu hekta hayu isagi khangnajabi nupi leitragana ikut sabi imau ama thinanaba ima nasaga khangnaba nupi ma lei rasi to mi harau ha isaga khangnajaba nupi lei haiba mamingdi kari kauya karamba khuldagino ima mangol hekta karurage ima maming mudi thajagau ningthi khuldagini haiba ima numit afaba mi yengduna ne mangol karurage hoiba asumna numit afaba ma yengduna rasi to mi do makoi gi sagai gi mau ani maga loina duna mamau haiba laklammi rasi to bi na ekoina lakjari base ibe magi isa nupi thajado imau oizaragi haiduna lakjari bani haibiri bu wafamdo aikoi gidi laibak yamna phabani aduda aigi isa nupi thajase thabain khang khra haiti adugidi kaisu khanbirunu imaugi khangdaba pumba aina loina taksagi duhongba sidang yabi tanja lembi tondu mayamna thaknanaba chapuduna thoklai rasi tombi madi lembi tongi ing law masak aduda nungsiba phaurammi rasi tombi na ibe masiro aigi imau nupi oigadoriba thaja hairisi leimaton nati nama mana manau nupi ni leimaton masa nupi atombi lembi tonda yengduna atombi nasi amukta kokthorosa lembi ton tapna hoima asi haiduna lembi tondo imungda sangkhirami rasi tombi lembi tonna sangsinkhibadu yengduna masi oina aigi mo oidoribado masi oiramlabadi nuaigadawani asina aigi yumdugi mo oirabadi aikogi yumdo mo ing daw mali rasi tombi yamna singbi nupi amani migi mityeng na yeng wangang sangangda mi edu karamba minu haiba khangma ngamlammi ngayaki matung lembiton ga thajaga thoklaklammi thaja rasi tombi da yengduna ima se tangan bagi ima natra mani nangbu ima bu hana masak khangbro khangdi tangan baga masak mana batu da man laune ima gi nakta phamsi thaja su rasi tombi gi manakta phammi rasi tombi thaja da yengduna ima hoina laklibase nangbu ima oizaragi haige haidana laklibani nangbu nasana yaninglabro ima da sengna hai thaja nokladuna yaninge ma tangan baga igadi khangnaba kuiri imauna su yarabanina duhongbagi matam lepnarage ko hoima rasi tombi thaja si karamba nupinu haibadu khanglammi ngyak wari watai sanaraduna rasi tombi su mayumda halaklammi nganba mama lakpa ubada ma kai hainaraklage nupi masadugi mama mapado harau yarai imadi manau nupi dudum imoi ba pami masakto taing kaya di nungsira yum koi gadaba nupi ni masi dudi yum koi ba kaya haigadaba mande ini manang na hari singdu oi iman na hari base isa se nupi khan ba haiti haiba karai duna sabu nupi khan ba haiti ma hayewai mi na ngan mase nupi thi ba hai masak matau phajabi nupi ma thire e na haina doidi soije haina ran asumna matam khara haukri ngan baga thajaga gi duhongbagi matam su leplammi thaja ngan baga luhongdori haiduna yamna haraurammi ngan ba masu haraurammi luhongbagi pochai leibusu haurammi leimaton image saubiya nangya pambado kai no hairau matam leiringai asidane leihaunanaba thaja mamada sumna hairammi ima aigidi kemta watpa yaroiko sana asaubasu lik asaubasu sagadabani hai karaidagi selna sana asauba lik asauba sadoino nangna tomta sunate nanau nupi amasu leiri magi su khara thamdaba yaroi aikoi atomigdi watli aidi khangde ma sana asauba lik asauba sajrudi ai luhongba ngamoy aisini asi hairamduna thajadu imungda sangki leimaton masa nupi na sangkribado yengduna aibu asibu karam haina ngangna doino tawribasibo imungi leitabase karimta khangma nate onthona su gyan tade ta tanja duda tolen su sanglai kaidori mama na tomta murum solibaduna ho nasa nupi ase sana asauba lik asauba sadrabadi luhongba ngamoye ye kadaidagi selna sagadoriba sana na suktanglabu kansida khangde moi mapa lawdana nasa nupi sisu ngangna saknaba ma yade mama ai lawba nate nang lawribani ne isa azawbina nawpuri ngaida nang naingona tawkibani ngaidumak isa na tawibasi
ꯑꯩꯕꯨ ꯀꯔꯥꯏꯗ ꯅꯤꯡꯉꯥꯏ ꯇꯧꯈ꯭ꯔꯕꯒꯤꯅꯤ ꯃꯣꯏ ꯃꯄꯥ? ꯅꯨꯃꯤꯗꯥꯡꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯂꯒ ꯅꯨꯡꯉꯨꯞ ꯇꯥꯜꯍꯜꯂꯤꯕꯗꯣ? ꯍꯣ ꯑꯗꯨꯗꯤ ꯆꯥꯅꯤꯡꯕꯒꯤꯅꯤ ꯀꯩꯅꯣ? ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯩꯄꯥꯛ ꯁꯅꯥ ꯃꯥꯁꯨ ꯊꯥꯖ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯕ ꯂꯨꯈꯣꯏꯅ ꯇꯝꯕꯗꯒꯤ ꯇꯥꯔꯦ꯫ ꯃꯩꯄꯥꯛ ꯁꯅꯥ ꯁꯥꯎꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄ ꯆꯥꯊꯣꯛꯄ ꯌꯥꯕ ꯃꯈꯩ ꯂꯧꯊꯣꯛ ꯆꯥꯊꯣꯛꯂꯒ ꯑꯇꯣꯞꯄꯒ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯁꯦꯜ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯊꯥꯖꯕꯨ ꯑꯩꯅ ꯅꯝꯗꯨꯅ ꯂꯧꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏꯕꯅꯤ, ꯑꯣꯏꯔꯣꯏ꯫ ꯁꯦꯜ ꯊꯥꯗꯒꯅꯣꯅ ꯑꯩꯅ ꯍꯥꯏꯕꯤꯕ ꯅꯠꯇ꯭ꯔꯣ? ꯌꯥꯗꯦꯕ ꯅꯪꯅ꯫ ꯏꯇꯥꯎ ꯑꯩꯁꯨ ꯅꯨꯡꯁꯤꯕꯒꯤ ꯁꯦꯜ ꯊꯥꯗꯔꯨꯕꯅꯤ꯫ ꯑꯗꯣ ꯁꯦꯜꯕꯨ ꯀꯌꯥꯝ ꯊꯥꯗꯧꯔꯒꯦ? ꯃꯥꯅ ꯁꯤꯔꯤꯕ ꯂꯤꯛ ꯂꯩ ꯈꯨꯗꯣꯞ ꯑꯩꯅ ꯁꯥꯔꯒ ꯄꯤꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯄꯪꯕ, ꯂꯧꯗ꯭ꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯁꯅꯥ ꯁꯥꯔꯗꯤ ꯃꯥꯡꯖꯕ ꯇꯥꯕ꯫ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯅꯝꯗꯅ ꯊꯥꯖꯕ ꯑꯣꯏꯅ ꯂꯧꯒꯅꯤ꯫ ꯇꯥꯅꯤꯡꯗꯦꯗ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯂꯒ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯧꯅꯤ ꯁꯤꯕꯨ ꯅꯠꯇꯦ ꯇꯥꯕ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯆꯩ ꯆꯥꯗꯧ ꯋꯥ ꯅꯪꯅ ꯉꯥꯡꯉꯤꯗꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯨꯍꯣꯡꯕꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯤ꯫ ꯂꯩꯃꯇꯣꯟꯒ ꯂꯦꯝꯕꯤꯇꯣꯟꯒꯗꯨ ꯀꯩꯊꯦꯜꯗ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯩꯃꯇꯣꯟ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯏꯃꯥꯒꯤ ꯊꯥꯖ, ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯏꯃꯥ, ꯅꯅꯥꯎꯒ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯂꯩꯔꯨꯒꯦ꯫ ꯍꯣꯏ ꯕꯩꯃꯥ, ꯆꯠꯊꯣꯛꯑꯣꯏꯒꯦ꯫ ꯂꯩꯃꯇꯣꯟꯒ ꯂꯦꯝꯕꯤꯇꯣꯟꯒꯁꯨ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯖ ꯃꯇꯣꯝꯇ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯉꯥꯡ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯊꯥꯖꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯇꯣꯟꯗꯥꯡ? ꯏꯆꯦ ꯊꯥꯖ, ꯉꯥꯟꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯆꯤꯡꯌꯥꯒꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯎꯅꯁꯤ ꯊꯣꯛꯂꯛꯑꯣꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯟꯗꯥꯡꯁꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯥꯖ ꯋꯥꯈꯜꯗ ꯀꯩꯒꯤꯅꯣ ꯇꯥ ꯉꯥꯟꯕꯅ ꯑꯃꯨꯛ ꯎꯅꯁꯤ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯣ? ꯂꯨꯍꯣꯡꯕꯗꯤ ꯅꯣꯡꯃ ꯅꯤꯅꯤꯇ ꯉꯥꯏꯔꯦ꯫ ꯑꯇꯣꯝꯕꯤꯒ ꯊꯣꯛꯃꯤꯟꯅꯒꯗꯕꯁꯨ ꯑꯇꯣꯝꯕꯤꯁꯨ ꯏꯃꯥꯒ ꯀꯩꯊꯦꯜꯗ ꯆꯠꯈꯤ꯫ ꯏꯇꯣꯝꯇ ꯑꯗꯨꯝ ꯊꯣꯛꯂꯨꯔꯒꯦꯗ꯫ ꯊꯥꯖꯗꯨ ꯆꯤꯡꯌꯥꯒꯤ ꯂꯝꯍꯥꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖ ꯃꯥꯗꯤ ꯉꯥꯟꯕꯅꯤ ꯈꯜꯂꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯥ ꯉꯥꯟꯕ, ꯀꯩꯅꯣ ꯂꯨꯍꯣꯡꯕ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯀꯥꯟꯁꯤꯗ ꯎꯅꯁꯤꯅ ꯀꯧꯔꯛꯂꯤꯁꯤꯕꯣ? ꯑꯩ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯕꯣ? ꯃꯩꯄꯥꯛ ꯁꯅꯥꯁꯨ ꯊꯥꯖꯅ ꯂꯩꯔꯤꯕꯗꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯊꯥꯖ ꯃꯩꯄꯥꯛ ꯁꯅꯥ ꯎꯕꯗ ꯉꯛꯅ ꯃꯆꯤꯟꯗ ꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯊꯥ ꯃꯩꯄꯥꯛ ꯁꯅꯥ꯫ ꯊꯥꯖ ꯃꯩꯄꯥꯛ ꯁꯅꯥꯕꯨ ꯎꯕꯗ ꯄꯥꯈꯠꯂꯝꯃꯤ꯫ ꯊꯥꯖ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯎꯔꯒ ꯄꯥꯈꯠꯂꯤꯕꯗꯤ? ꯊꯥ ꯃꯩꯄꯥꯛ ꯁꯅꯥ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯃꯥꯏꯅ? ꯅꯪꯕꯨ ꯎꯅꯁꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅ ꯀꯧꯔꯤꯕꯗꯣ ꯑꯩꯅꯅꯤ꯫ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛ ꯆꯥꯊꯣꯛꯄ ꯌꯥꯕ ꯆꯥꯊꯣꯛꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯂꯩꯅꯕ ꯇꯧꯔꯤꯕ꯫ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯀꯅꯤ꯫ ꯊꯥꯖ ꯃꯩꯄꯥꯛ ꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯦꯟꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯩꯄꯥꯛ ꯁꯅꯥꯅ ꯊꯥꯖꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯏ꯫ ꯊꯥꯖ ꯃꯩꯄꯥꯛ ꯁꯅꯥꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯊꯥ ꯃꯩꯄꯥꯛ ꯁꯅꯥ, ꯑꯩꯕꯨ ꯊꯥꯗꯣꯛ꯫ ꯑꯩꯁꯦ ꯂꯨꯍꯣꯡꯒꯗꯕ ꯍꯌꯦꯡꯇ ꯉꯥꯏꯔꯕꯅꯤ꯫ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕ? ꯅꯪꯗꯤ ꯑꯩꯒ ꯉꯁꯤ ꯆꯦꯜꯂꯅꯤ꯫ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯄꯥꯛ ꯁꯅꯥꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯃꯩꯄꯥꯛ ꯁꯅꯥꯅ ꯊꯥꯖꯕꯨ ꯅꯝꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯂꯩꯃꯇꯣꯟꯒ ꯂꯦꯝꯕꯤꯇꯣꯟꯒꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯡꯊꯣꯡꯗꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯩꯃꯇꯣꯟ ꯑꯁꯨꯝꯅ ꯍꯥꯏ꯫ ꯃꯗꯨꯅ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯣ? ꯃꯃꯥꯡꯊꯣꯡꯒ ꯂꯣꯜꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯅ? ꯑꯩꯅ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯦ ꯆꯠꯊꯣꯛꯀꯅꯣ ꯍꯥꯏꯗꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯂꯤꯕꯅꯦꯕ꯫ ꯃꯤꯅ ꯉꯥꯡꯕ ꯁꯛꯄ ꯂꯧꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤ ꯃꯆꯥꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯁꯤꯅꯗꯤ ꯊꯨꯝ ꯃꯄꯥꯛ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯄꯥꯝꯗ ꯍꯜꯂꯛꯄ ꯇꯥꯕ꯫ ꯏꯃꯥ, ꯏꯆꯦꯗꯣ ꯏꯆꯦ ꯊꯣꯏꯅꯨ ꯍꯣꯏꯗꯒ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯇꯣꯟꯗꯨ ꯊꯣꯏꯅꯨ ꯍꯣꯏꯗ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯦꯝꯕꯤꯇꯣꯟꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯏꯆꯦ ꯂꯩꯍꯧꯗꯤ꯫ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕ ꯃꯥꯗꯤ? ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯎꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯇꯣꯝꯕꯤ, ꯅꯪꯁꯨ ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯆꯔꯨꯔꯣ꯫ ꯅꯆꯦꯁꯨ ꯍꯟꯖꯔꯛꯂꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯦꯝꯕꯤꯇꯣꯟꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯗꯨ ꯐꯥꯎꯕ ꯊꯥꯖ ꯍꯜꯂꯛꯇꯕꯗꯨꯗ ꯂꯩꯃꯇꯣꯟꯒ ꯂꯦꯝꯕꯤꯇꯣꯟꯒꯗꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯃꯥꯕꯨ ꯀꯔꯥꯏꯗ ꯂꯩꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯣꯏ ꯃꯄꯥꯗꯨꯁꯨ ꯀꯔꯥꯏ ꯆꯠꯂꯤꯅꯣ ꯈꯪꯗꯦ꯫ ꯃꯥ ꯍꯜꯂꯛꯂꯕꯗꯤ ꯊꯤꯍꯜꯂꯨꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯣꯂꯦꯟꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯦ? ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯕꯗꯤ? ꯃꯣꯏ ꯃꯄꯥ, ꯅꯆꯥꯅꯨꯄꯤ ꯊꯥꯖꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ꯫ ꯇꯣꯂꯦꯟ ꯉꯛꯅ ꯃꯥꯗꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯤꯕ? ꯈꯪꯗꯦ, ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯆꯠꯂꯨꯕꯅꯤ꯫ ꯍꯜꯂꯛꯄꯗ ꯃꯃꯥꯡꯊꯣꯡꯁꯦ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯍꯣꯏꯗꯗꯤ ꯍꯪꯂꯨꯔꯕ꯭ꯔꯣ? ꯍꯪꯂꯨꯔꯦ, ꯂꯩꯍꯧꯗꯦ꯫ ꯃꯃꯥ, ꯑꯩ ꯊꯤꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯁꯨ ꯃꯆꯥꯕꯨ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯂꯦꯟꯅ ꯊꯤꯔꯕꯁꯨ ꯊꯥꯖꯗꯤ ꯊꯤꯕ ꯐꯪꯂꯝꯗꯦ꯫
Numituma kanamta sa ising sanaramde. Mathanggi numitni, Maipak Sanahoygi ahal lamansingdu nupi sienbagi pau haidokpa laklammi. Duhonggadawraba masanupina atopa nupa amada sienkhre tabada tolendu mai hauna saurammi. Nupa mayunggi ahalsingduda aigi isa sikre haiduna hairammi. Nupa mayunggi ahalsing adusu satki tolen madi saubana manapaiba yadre. Leimaton kaptuna. Karino, hauzik aikoina tawgadoribasibo. Nuhongbadi hayeng. Nupa mayumna taraga kari oidoribanoba kari amuk torokba. Magi thaza nangse wakal yaudedako. Mama, mingado yum masida amuk kana panna. Ma sikre haina khalabani. Sukpattaba. Mama mapa senthanaba pok masani madi. Rasitomi masu paudu taraduna sauna laklammi. Leimaton Rasitomi ubada. Inama lakpiri. Rasitomi sauna. Karino, noina tawribase. Duhongbadi hayengni. Aduga duhonggadorbe kainaduna atopa nupamda sienkhre. Nati noigi sibu aikoibu mimangri kaibu piribra. Tolena. Ise saukum thoi. Aikoini isa waraktabudagi thokliba ngakta. Handaki matang asidadi saubiranu. Saubiranu hairage hekta yabro. Aidi haribasini. Duhongba kaiba sukya yaroi. Thadana sienkhrabasu isa nupaga nangni nasanupi lembitonga luhonggadabani. Rasitombigi waduda tolenga leimatongadu yengnaduna. Lembitonsu mama mapana ikaiba nanggadabadu khangladuna mama mapagi mai ngaklage khalladuna. Ima luhongbase nacha isana yari. Aibu luhongpiyoiba. Asi haina lembitondu kapthore. Leimaton kaptuna. Imagi lembiton nahakumbi isadi atangmane. Asidi isamuk sabaki mahiyan. Leimatonna lembitonbu konduna kaplammi. Khulleikaygi misingsu asumna wari sanarammi mawamana. Thazado atopa nupamda sienkhre haine. Sieni yaro irang ama tawe. Luhongbadi kamai taw tare. Kaidawraza. Thazagi mahut lembiton ko oina honglani na haibani. Lembiton do nungaitida. Masena phatraga mongonda satai. Lembiton di yam phabani. Asumna khulleikay miyamdu hainarammi. Nganba masu Thaza sienkhre tabada thamoi aduki matik kairammi. Kaibasu phaurammi. Mamana lembitonga luhongbagi wahongdokpada nganbana yaramdi. Adubu Rasitombina themduna nganbaga lembitonga luhonglammi. Luhonglabasu anidu magi thokpa lengnarammi. Adubu lembiton madi mawama oibagi mathau sabsana tawrammi. Rasitombi mamaugi matau aduda yamna nungsirammi. Nganbadi lembitonbu hanna phauba yenglamdi. Rasitombina masanupana imagi nganba nangna lembitonbu mirairibado miraiganu. Yum masigi khwaidagi matik sabi mongdi lembitoni. Nangna lembitonbu mirairibado magi maralbu karino. Imunga nigi izat kannaba sakhangdaba nanga duhongba yaraklibase nungsidra. Nang mabu miraiganu ko. Nganba masu mamana haribado munna khallaba tungda chummi haina khallammi. Nganba lembitongi moong matau adubu ubada nungsiba phauraklammi. Asumna lembitonga nganbagado yam nungsinnaraklammi. Rasitombi masu masa mamauna nungsinana laiminabadu ubada haraurammi. Matam kharagi tung masa nupa masu phangzarammi. Asumna nganbaga lembitongadu nungsinana panki. Thazagi mapuraiba maipaksana yuda laisuba misak amu oirammi. Nungdi numit khudingi yu thaksinduna thazada khatnaba haurammi. Thaina maga khangnaringai nauthok chathokhiba singdu panpanduna nganglammi. Fubasu yaurammi. Thaza hujiktada ningamdaba phauraklammi. Mingondagi lauthok chathokpa paulubi thazado mapunsi chupa wana lenki.